Okay, namaskar. Punamuk kurumjari. PK channel. Potami national don botaram noksari. Nasi mayam go unaduna. Ating wala bitay sa kita jagro jage. Ay microphone sem tak check to ki ko mayam oro bibi ade. Dan aduga si microphone sem dak jage ko. Microphone se. Aduga mayam ngasi di. Ay microphone check to jage. Microphone hap jage. This is my Boya microphone. Okay. Okay, si microphone ni live sound sida ay live kidamagta tamjay na leja kibedo ado ay ta hatski ko yam si kadam thiasige ay tripod mako ki tekrebo ko ijani ban thudi kraba aduna nge tekno ay dabra. Okay, sima sere light number my turn 26. Hi brother, hi my turn. Okay, just light number yang mengajar kias bam bam dada ay live tharakpa ngajaram ini nahandagi. Okay, thank you ngabi bagi tengde bam bam, thank you so much. M Chanchen sarkari matyan sarge ay jogja iron jare ngasidi jogja iron jare. Okay, kena si microphone si sage eba no idea isi tu my chat ini habda sistem selaba tu kesina tu no idea dah city. Okay, mayam sound si tabi bra adum tang habiro. Microphone test kena tahu si microphone se ay kena tripod si makok tek kibdagi kitang nuai draba poinugi mangani pan ba Sunday pok pasi kedoge Sunday pok pa poinugi mangani pan ba. Okay, kitang phangning po si sasat lang phang ba si kara wagani tai bem tai. Thank you so much mayam response pibirak pa am seng nasum tabi bra adum tang habiro. Ay kena sih nahan online ni change microphone ni live tharaganda mayam ga kitang nuai na bugi damakta sum iPhone na jabane. Ay tuition loire angang sing tuition lorganda hujikan se. Okay, seng na tai, thank you. Okay, yam nuai jay Biswajit Sharma toy chanu seng na tai. Okay, seng na tai, thank you guys now. Okay, yam nuai jay mayam kumbirak pa yam nuai jay hujikan se lakadoriba costem na loba class 12 ki board na loba class 10 ki hariba exam ani se lebna maram organda ay mayam ga live thaduna mayam ga toina unabagi tanja se ingon kitang kudong sada ba khara lejere hatare ko maram di ay gi sida boarding chule mo exam kushi trabani na mo ko mayam gi kitang soidena ngamdana baina yam kanna section thora lo kusaba matam sida tang mayam ga toina unabagi tanja se phangdabagi khara lejere. Wahing bom manoranjan berkai mathe sarage. Okay, ay yung iron jare ngasti yung iron jare angang sing boarding angang sing kai galo ni yung jaksa minare tek amatang adum moina habiro ado ai gi jumalo lamjing da ai hamadi thagat khrabane ko ado watli ba khras adum thagal khini silpa ado hena khangbining liba matek se ta seng na ga di adum ai gi WhatsApp ta sudum thabiro hangbiro khangbining ba matang du leiba kana sum ai na khangma makhedi loina mak ai response adum ai bijar ke habisi thamjage. Then aduga KIS okay irom rahun tamo nupi khabai taba lobse kai khabai taba lobse kitang koi khara mati manau di nungsinagal so kai gum kanda imung dugi oina khana chena bu khara sunungai na da nungsina da khara sum legal lab se thamjage. KIS bem July Monday pokse ke doge Monday pokse thoina kaiba leite habisi thamjage. Duga Biswajit Sharma brother kari lamda gino ay herok ta gine Biswajit aduga KIS bem koi aina sigi matang thagi oina kari magi pokpudi matungina kari thada poga disi lege habdo adusu dum ay jumba lamjing na thagas chakramne kena dugi maru in detail so ay sodina muki makhata mayam nam binu sing do mapung phana muk thajar kidoi ne ko
ꯑꯗꯨꯒ ꯋꯥꯍꯦꯡꯕ ꯃꯅꯣꯔꯟꯖꯟ ꯕ꯭ꯔꯗꯔ ꯖꯨꯟ ꯊꯔꯁꯗꯦ ꯔꯥꯁꯤꯅ ꯀꯩꯅꯥ ꯁꯤ ꯀꯩꯗꯧꯒꯦ ꯖꯨꯟꯒꯤ ꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯊꯔꯁꯗꯦ ꯑꯣꯀꯦ ꯗꯦꯟ ꯑꯗꯨꯒ ꯑꯁꯣꯕꯅ ꯄꯦꯕꯝ ꯑꯕꯣꯁꯅꯥ ꯄꯦꯕꯝ ꯍꯥꯏꯕꯀꯣ ꯁꯣꯔꯤ ꯑꯃꯨꯛ ꯀꯥꯜꯍꯧꯔꯦ ꯑꯦꯝ ꯆꯥꯟꯒꯤ ꯀꯥꯂꯦꯟꯒꯤ 14 ꯄꯥꯟꯕ ꯇ꯭ꯌꯨꯁꯗꯦ ꯄꯣꯛꯄ ꯀꯩꯗꯧꯒꯦ ꯇ꯭ꯌꯨꯁꯗꯦ ꯄꯣꯛꯄꯁꯦ ꯈꯤꯇꯪꯗꯤ ꯅꯤꯡꯕ ꯊꯨꯡꯗꯦ ꯀꯣ ꯑꯗꯨꯒ ꯑꯕꯣꯁꯅꯥ ꯄꯦꯕꯝ ꯁꯥꯔ ꯑꯩꯗꯤ ꯏꯔꯥꯏ ꯄꯣꯛꯏ ꯑꯗꯨꯒ ꯔꯥꯁꯤꯅ ꯃꯤꯊꯨꯟꯅꯤ ꯀꯩ ꯑꯣꯏꯅꯤ ꯑꯗꯨꯒ ꯔꯥꯁꯤꯁꯦ ꯈꯔ ꯅꯝꯕ꯭ꯔꯥ ꯍꯥꯏꯕꯅꯤꯀꯣ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦꯗ ꯑꯕꯣꯁꯅꯥ ꯕꯣꯅꯤ ꯊꯣꯛꯆꯣꯝ ꯊꯥꯡꯖ ꯄꯣꯛꯄ ꯖꯨꯂꯥꯏ ꯄꯣꯛꯑꯦ ꯀꯩ ꯂꯩꯕꯅꯣ ꯐꯪꯅꯤꯡꯕ ꯄꯣꯠꯇ ꯈꯤꯇꯪ ꯐꯪꯕ ꯉꯝꯗꯕ ꯈꯔ ꯂꯩꯔꯛꯀꯅꯤꯀꯣ ꯕꯣꯅꯤ ꯊꯣꯛꯆꯣꯝ ꯑꯣꯀꯦ ꯔꯥꯁꯤꯅ ꯃꯀꯔꯅꯤ ꯆꯞ ꯃꯥꯟꯅꯩ ꯅꯤꯡꯊꯧꯖꯝ ꯁꯤꯜꯄꯥ ꯊꯥꯒꯠꯂꯛꯄ ꯄꯨꯝꯕ ꯌꯦꯡꯖꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯖꯅꯤꯡꯕ ꯈꯪꯖꯅꯤꯡꯕꯅꯤ ꯐ꯭ꯔꯥꯏꯗꯦ ꯄꯣꯛꯄꯁꯦ ꯅꯨꯡꯉꯥꯏꯕ ꯊꯦꯡꯒꯟꯗꯦ ꯁꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯈꯔꯗꯤ ꯂꯩ ꯑꯗꯨꯃꯛꯄꯨ ꯏꯔꯥꯏ ꯅꯨꯃꯤꯠ ꯄꯣꯛꯄ ꯉꯥꯛꯇꯅꯃꯛ ꯑꯩꯈꯣই ꯅꯤꯡꯕ ꯊꯨꯡꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯀꯣ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯄꯣꯛꯄ ꯊꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯊꯨꯡꯍꯟꯗꯕ ꯍꯥꯏꯅ ꯂꯩ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯣꯀꯦ ꯁꯨꯔꯖꯤꯠ ꯁꯤꯡ ꯃꯇꯥꯡꯁꯤꯕꯨ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯑꯩ ꯃꯇꯥꯡ ꯇꯣꯄꯤꯛ ꯑꯃ ꯊꯝꯖꯗ꯭ꯔꯦ ꯉꯁꯤꯗꯤ ꯁꯨꯝ ꯃꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯁꯣꯝꯗ ꯑꯉꯥꯡꯁꯤꯡꯁꯨ ꯂꯥꯏꯔꯤꯛ ꯄꯥꯅꯔꯤꯉꯩ ꯇꯥꯏꯃꯤꯡꯁꯤꯗ ꯉꯥꯛꯇꯪ ꯑꯩ ꯃꯌꯥꯝꯒ ꯎꯅꯖꯕꯅꯦ ꯁꯤꯗꯩꯗꯤ ꯑꯦꯛꯖꯥꯝ ꯍꯧꯈꯤꯕꯗꯩꯗꯤ ꯃꯌꯥꯝ ꯎꯅꯕꯁꯨ ꯄꯥꯛꯅ ꯉꯝꯒꯗꯧꯕꯁꯨ ꯃꯥꯟꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯦꯛꯖꯥꯝꯁꯨ ꯅꯛꯁꯤꯜꯂꯛꯄꯅꯤꯅ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯕꯤꯖꯤ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯗ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯃꯌꯥꯝꯅ ꯋꯤꯁ ꯄꯤꯕꯤꯔꯛꯀꯅꯤ ꯊꯥꯖꯩ ꯐꯥꯔꯁ ꯇꯥꯏꯝ ꯑꯣꯏꯕꯅꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤ ꯈꯤꯇꯪ ꯃꯣꯏꯒꯤ ꯃꯥꯔꯛꯁꯨ ꯋꯥꯡꯅꯕ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯕ ꯍꯥꯏ ꯇꯝ ꯂꯣꯏꯔꯒꯗꯤ ꯃꯄꯨꯡ ꯐꯥꯅ ꯅꯨꯡꯇꯤꯒꯤꯕꯨ ꯎꯅꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦꯀꯣ ꯗꯦꯟ ꯏꯔꯣꯝ ꯔꯥꯍꯨꯜ ꯇꯥꯃꯣ ꯃꯥꯏꯀꯩ ꯆꯥꯟꯅꯗꯕ ꯅꯨꯄꯤ ꯂꯧꯕꯁꯦ ꯀꯩ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯥꯏꯀꯩꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯜ ꯑꯃꯃꯝ ꯂꯩꯕꯅꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦꯀꯣ ꯂꯨꯆꯤꯡꯕꯤ ꯈꯦꯇ꯭ꯔꯤ ꯄꯣꯏꯅꯨꯒꯤ ꯐ꯭ꯔꯥꯏꯗꯦ ꯔꯥꯁꯤꯅ ꯕ꯭ꯔꯤꯁꯤꯛꯅꯤ ꯀꯩꯗꯧꯒꯦ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯐꯪꯕ ꯈꯔ ꯋꯥꯒꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯐꯪꯂꯒꯁꯨ ꯅꯤꯡꯕ ꯊꯨꯡꯉꯣꯏ ꯑꯦꯝꯆꯟ ꯊꯦꯡꯛꯁ ꯁꯥꯔ ꯑꯣꯀꯦ ꯁꯄꯣꯁꯅ ꯏꯔꯥꯏ ꯄꯣꯛꯄꯁꯦ ꯀꯩ ꯆꯥꯅꯅꯤ ꯍꯥꯏꯔ ꯑꯗꯨꯃ ꯑꯕꯣꯁꯅꯥ ꯑꯝꯇꯒ ꯍꯥꯏꯕꯤꯔꯛꯑꯣ ꯐꯥꯏꯔꯦꯟꯕꯝ ꯋꯥꯁꯤꯡꯇꯟ ꯕ꯭ꯔꯗꯔ ꯑꯦꯄ꯭ꯔꯤꯜꯒꯤ ꯃꯟꯗꯦꯁꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯟꯗꯦ ꯌꯥꯝꯅ ꯐꯩ ꯑꯐꯕ ꯑꯣꯏ ꯊꯣꯏꯅ ꯀꯥꯏꯕ ꯂꯩꯇꯦ ꯌꯥꯝ ꯐꯕ ꯃꯇꯝꯅꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯃꯟꯗꯦꯁꯤꯗꯤ ꯑꯗꯨꯒ ꯁꯥꯃꯤ ꯂꯩꯁꯥꯝꯆꯥ ꯃꯟꯗꯦꯒ ꯋꯦꯅꯁꯗꯦꯒ ꯆꯥꯟꯅꯕ꯭ꯔꯣ ꯅꯨꯄꯥ ꯀꯔꯝꯕꯅꯣ ꯅꯨꯄꯤ ꯀꯔꯝꯕꯅꯣꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯁꯥꯃꯤ ꯑꯗꯨꯒ ꯅꯤꯡꯊꯧꯖꯝ ꯁꯤꯜꯄꯥ 14 ꯐꯦꯕꯋꯥꯔꯤ 14 ꯐ꯭ꯔꯥꯏꯗꯦ ꯐꯦꯕꯋꯥꯔꯤ 14 ꯀꯣ ꯚꯦꯂꯦꯟꯇꯥꯏꯟ ꯗꯦ ꯅꯨꯃꯤꯠꯅꯤꯅꯦ ꯁꯤꯗꯤ ꯚꯦꯂꯦꯟꯇꯥꯏꯟ ꯅꯤꯡꯕ ꯁꯨꯛꯊꯨꯡ ꯊꯨꯡꯗꯦ all the best for exam thank you so much ꯁꯤꯜꯄꯥ ꯑꯣꯀꯦ ꯅꯤꯡꯕ ꯊꯨꯡꯗꯦ ꯍꯥꯏꯗꯣ ꯂꯣꯏꯅꯃꯛ ꯊꯨꯡꯗꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯐ꯭ꯔꯥꯏꯗꯦ ꯑꯗꯣ ꯐ꯭ꯔꯥꯏꯗꯦ ꯑꯣꯏꯕꯗꯨꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒꯅꯤꯀꯣ ꯑꯗꯨꯅ ꯃꯁꯤ ꯐꯥꯏꯔꯦꯟ ꯊꯥꯒꯤ ꯐ꯭ꯔꯥꯏꯗꯦꯁꯤ ꯈꯤꯇꯪꯕꯨꯗꯤ ꯐꯠꯇꯕꯅꯦ ꯅꯨꯄꯥꯅ ꯗꯤꯁꯦꯝꯕꯔ ꯄꯣꯛꯑꯦ ꯅꯨꯄꯤꯅ ꯖꯨꯟ ꯄꯣꯛꯑꯦ ꯌꯥꯕ꯭ꯔꯣ ꯁꯥꯔ ꯄ꯭ꯔꯦꯝ ꯆꯟꯖꯦꯟꯕꯝ ꯅꯨꯃꯤꯠꯇꯨ ꯀꯔꯤ ꯅꯨꯃꯤꯠ ꯄꯣꯛꯀꯦ ꯑꯗꯨꯝꯇꯒ ꯍꯥꯏꯕꯤꯔꯛꯑꯣ ꯕꯨꯀꯤꯡ ꯋꯥꯏꯈꯣꯝ ꯂꯩꯕꯥꯛ ꯄꯣꯛꯄꯗꯤ ꯀꯔꯤ ꯀꯦꯔꯦꯛꯇꯔ ꯑꯣꯏꯒꯜꯂꯤ ꯂꯩꯕꯥꯛ ꯄꯣꯛꯄ ꯑꯣꯀꯦ ꯂꯩꯕꯥꯛ ꯄꯣꯛꯄꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯁꯤꯡ ꯈꯔ ꯁꯥꯊꯤꯕꯗꯤ ꯑꯣꯏꯒꯜꯂꯤꯀꯣ ꯑꯩꯅ ꯈꯟꯕꯗꯨꯅ ꯁꯨꯝ ꯈꯔꯗꯤ ꯂꯩꯒꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯏꯕꯝ ꯌꯥꯏꯕꯤ ꯃꯥꯔꯁꯀꯤ ꯋꯦꯅꯁꯗꯦ ꯔꯥꯁꯤꯅ ꯁꯤꯡꯍꯥꯅꯤ ꯁꯤ ꯀꯩꯗꯧꯒꯦ ꯋꯦꯅꯁꯗꯦ ꯈꯤꯇꯪ ꯋꯦꯅꯁꯗꯦꯁꯨ ꯅꯨꯡꯉꯥꯏ ꯆꯞ ꯃꯥꯟꯅꯩ ꯅꯤꯡꯕ ꯊꯨꯡꯕ ꯈꯔ ꯋꯥꯠꯂꯤ ꯑꯦꯟ ꯀꯦ ꯃꯉꯥꯡ ꯃꯟꯗꯦ ꯄꯣꯛꯄꯒꯤ ꯑꯥꯒꯁ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯟꯗꯦꯒꯤꯗꯤ ꯋꯥꯍꯦꯡꯕꯝ ꯃꯅꯣꯔꯟꯖꯟ ꯕ꯭ꯔꯗꯔ ꯊꯔꯁꯗꯦꯅ ꯅꯨꯄꯥ ꯅꯨꯄꯤꯅ ꯇ꯭ꯌꯨꯁꯗꯦꯅ ꯅꯨꯄꯤ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯈ꯭ꯔꯦꯗ ꯀꯩꯅꯣꯁꯦ ꯋꯥꯆꯞꯀꯤ ꯑꯣꯀꯦ ꯇ꯭ꯌꯨꯁꯗꯦ ꯅꯨꯄꯤꯅ ꯆꯥꯟꯅꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯊꯔꯁꯗꯦ ꯅ ꯅꯨꯄꯥꯅꯦꯕ ꯇ꯭ꯌꯨꯁꯗꯦꯅ ꯅꯨꯄꯤ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯆꯥꯅꯩ ꯆꯐꯨ ꯋꯥꯟ ꯇꯥꯏ ꯌꯥꯝꯅ ꯐꯩ ꯃꯅꯣꯔꯟꯖꯟ ꯂꯨꯆꯤꯡꯕꯤ ꯈꯦꯇ꯭ꯔꯤ ꯀꯥꯂꯦꯟꯒꯤ ꯇ꯭ꯌꯨꯁꯗꯦ ꯔꯥꯁꯤ ꯅꯃꯤꯟꯅ ꯀꯩꯗꯧꯒꯦ ꯀꯥꯂꯦꯟꯒꯤ ꯇ꯭ꯌꯨꯁꯗꯦ ꯈꯤꯇꯪ ꯐꯕ ꯋꯥꯠꯂꯦꯀꯣ ꯆꯤꯡꯂꯦꯝꯕ ꯁꯦꯝ ꯖꯨꯂꯥꯏ 23 ꯁꯦꯇꯔꯗꯦꯒꯤ ꯍꯥꯏꯕꯤꯔꯛꯑꯣ ꯖꯨꯂꯥꯏ 23 ꯁꯦꯇꯔꯗꯦꯒꯤ ꯍꯥꯏꯕꯤꯔꯛꯑꯣ ꯁꯦꯇꯔꯗꯦꯒꯤꯁꯤ
ꯑꯁꯦꯝ ꯆꯤꯡꯂꯦꯝꯕ ꯍꯥꯏꯕꯅꯤꯀꯣ ꯍꯌꯦꯡ ꯌꯨꯝꯕꯥꯂꯣꯟ ꯃꯇꯝꯗ ꯈꯤꯇꯪ ꯅꯤꯡꯕ ꯊꯨꯡꯗꯕ ꯈꯔ ꯂꯩꯒꯅꯤ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯃꯤꯂꯟ ꯁꯤꯡꯉꯝꯆꯥ ꯍꯥꯏꯕꯅꯦ ꯏꯉꯦꯟꯒꯤ ꯁꯒꯣꯜꯁꯦꯟ ꯔꯥꯁꯤꯅ ꯀꯨꯝꯕ ꯀꯔꯤ ꯀꯥꯏꯕ ꯂꯩꯒꯦ ꯏꯉꯦꯟꯒꯤ ꯁꯒꯣꯜꯁꯦꯟ ꯔꯥꯁꯤꯅ ꯀꯨꯝꯕ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯦꯝꯆꯥ ꯅꯨꯄꯤꯅ ꯀꯩꯅꯥ ꯔꯥꯁꯤ ꯁꯟꯗꯦ ꯄꯣꯛꯏ ꯅꯨꯄꯥꯅ ꯇꯨꯏꯁꯗꯦ ꯕ꯭ꯔꯤꯁꯤꯛ ꯄꯣꯛꯏ ꯁꯟꯗꯦ ꯃꯟꯗꯦ ꯇꯨꯏꯁꯗꯦ ꯃꯗꯨ ꯑꯐꯕ ꯀꯌꯥ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯦꯝꯆꯥꯟ ꯁꯥꯃꯤ ꯂꯥꯏꯁ꯭ꯔꯝꯆꯥ ꯃꯟꯗꯦ ꯅꯨꯄꯤ ꯑꯗꯨꯒ ꯋꯦꯅꯁꯗꯦ ꯅꯨꯄꯥ ꯋꯦꯅꯁꯗꯦ ꯇꯨꯏꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯑꯐꯕ ꯑꯣꯏ ꯁꯥꯃꯤ ꯂꯥꯏꯁ꯭ꯔꯝꯆꯥ ꯐꯥꯏꯔꯦꯟꯕꯝ ꯋꯥꯁꯤꯡꯇꯟ ꯕ꯭ꯔꯗꯔ ꯑꯣꯛꯇꯣꯕꯔ ꯐ꯭ꯔꯥꯏꯗꯦ ꯑꯝꯇ ꯇꯧꯕꯤꯌꯨ ꯑꯣꯛꯇꯣꯕꯔ ꯐ꯭ꯔꯥꯏꯗꯦ ꯀꯌꯥ ꯑꯐꯕ ꯑꯣꯏꯗꯦ ꯅꯨꯄꯥꯅ ꯋꯦꯅꯁꯗꯦ ꯅꯨꯄꯤꯅ ꯍꯥꯏꯕꯤꯔꯛꯇ꯭ꯔꯦ ꯁꯨꯔꯖꯤꯠꯀꯤꯁꯦ ꯑꯕꯨꯁꯅꯥ ꯄꯩꯕꯝ ꯏꯔꯥꯏꯁꯦ ꯀꯩꯒ ꯆꯥꯟꯅꯅꯤ ꯅꯨꯄꯤꯁꯦ ꯍꯪꯖꯕꯅꯦ ꯏꯄꯣꯛ ꯊꯥꯗꯤ ꯏꯉꯥꯅꯤ ꯏꯔꯥꯏ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯔꯥꯏ ꯊꯥꯡꯖ ꯆꯥꯟꯅꯔꯅꯤ ꯅꯤꯡꯊꯧꯀꯥꯕ ꯆꯥꯟꯅꯔꯅꯤ ꯌꯨꯝꯁꯀꯩꯁ ꯆꯥꯟꯅꯔꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯏꯔꯣꯝ ꯔꯥꯍꯨꯜ ꯅꯕꯦꯝꯕꯔꯒꯤ ꯁꯇꯔꯗꯦꯁꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯀꯦ ꯁꯇꯔꯗꯦꯁꯨ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯅꯤꯡꯕ ꯊꯨꯡꯗꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯅꯦꯍꯥ ꯌꯨꯝꯈꯥꯏꯕꯝ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯖꯨꯂꯥꯏ ꯄꯣꯛꯄꯁꯦ ꯀꯩꯗꯧꯒꯦ ꯃꯄꯣꯛ ꯊꯥ ꯃꯥꯟꯅꯕꯁꯨ ꯑꯐꯕ ꯑꯣꯏꯗꯦ ꯑꯗꯨꯒ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕ꯭ꯔꯥ ꯍꯥꯏꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯕꯤꯗ꯭ꯌꯥ ꯍꯩꯁꯅꯥꯝ ꯑꯣꯜ ꯗ ꯕꯦꯁ ꯐꯣꯔ ꯑꯣꯀꯦ ꯑꯣꯜ ꯗ ꯕꯦꯁ ꯑꯦꯛꯖꯥꯝ ꯊꯦꯡꯛ ꯌू सो मच विद्या इस्लाम जॉनसन के जॉनसन वेडनेसडे डिसेम्बर ꯐꯥꯎꯕ꯭ꯔꯣ ꯅꯨꯃꯤꯠ ꯋꯦꯗꯅꯦꯁꯗꯦ ꯗꯤꯁꯦꯝꯕꯔ ꯐꯥꯎꯕ꯭ꯔꯣ ꯐꯩ ꯊꯣꯏꯅ ꯀꯥꯏꯕ ꯂꯩꯇꯦ ꯏꯆꯟ ꯂꯥꯏꯁ꯭ꯔꯝ ꯅꯤꯡꯊꯧꯀꯥꯕ ꯅꯨꯄꯤ ꯑꯗꯨꯒ ꯌꯨꯝꯁꯀꯩꯁ ꯋꯥꯆꯞꯀꯤ ꯃꯦꯁꯦꯖꯁꯦ ꯑꯩ ꯃꯦꯁꯦꯖ ꯈꯔ ꯂꯥꯛꯑꯦ ꯋꯥꯆꯞꯀꯤ ꯑꯗꯨꯅ ओके वेडनेसडे अदुगा जित मंगांग नुपाना मंडे डिसेंबर नुपीना इराय मंडे ट्यूसडे वेडनेसडे थर्सडे फ्राइडे मधु सफू ngakta tai मंडे ngakta nte मंडेगा इरायगा मंडे ट्यूसडे वेडनेसडे थर्सडे फ्राइडे सफू ngakta tai देन अदुगा फाइरेनबम वाशिंगटन ब्रदर अप्रैल की मंडे नुपा अदुगा डिसेंबर मंडे अदुसु सफू ngakta tai मपोक निमित मानबसे याम फत्ते हाइबसे थमजगे केएस ननाव खुमुक्सम विश्वामित्र संडे अदुगा नुपीना फ्राइडे संडे फ्राइडे अदुदि फै संडे का फ्राइडे दे नुपीना फ्राइडे नुपाना संडे ओरदि फै ओके देन अदुगा हनिफ नवाज जुलाई की निथौकाबा पोकपा निपासी करी लेके ब्रदर जुलाई की निथौकाबा थोइना कायबा लेते निथौजम शिल्पा अरोइबा ओइना नुपीना फेब्रुआरी फ्राइडे नुपाना जुलाई थर्सडे फ्राइडे थोइना कायबा लेते चानै सफुई वन ताई व्हाट्सएप नंबर अमता हाइबिरओ हाइजरके 70059 83396 अमुक हरके 70059 जय श्री इरोम फ्राइडे केदोगे थोइना काय ब्रदर मंडे पोको नुपा से निंगबत थुंगलब्रा निंगबत अदुदि मपोक थादुगा मरी नेना येंगदबने करम थागी मपोकी मतुंग इना मागी सिताबा इना आई जुम्बालो लमजिंगदा ममांगदु थागख्रबने कोई निंगथौ ताबा अदगी मिनाई ताबा कायना खरा लेबने अदुसिंगदो आई थागसरमने अमतंग येंगबिरगदि बाप ताबिगने खनजे अदुगा नाउबा हाय फ्रेंड ओके फ्रेंड वायंगबा मनोरंजन ब्रदर राशिददि चानाबा लेब्रो ले राशि की चोइस पकना दबाइन ले ओइनाम लोइदांग मेसेज कपिख्रे अबोसना पेबम तम अमना ऐसे मी ताई अदुगा नुपाना मी ताई ताबसे मी ताबो ngakta dik thoina कायबा लेते अदुगा सुरजित सिंह मनोलुवांग
ꯏꯉꯥꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯔꯥꯁꯤꯅ ꯕ꯭ꯔꯤꯖ ꯏꯄꯣꯛ ꯅꯨꯃꯤꯠꯅ ꯁꯒꯣꯜꯁꯦꯟ ꯀꯩ ꯑꯀꯥꯏꯕ ꯂꯩꯒꯦ ꯔꯥꯁꯤꯅ ꯕ꯭ꯔꯤꯖ ꯑꯣꯀꯦ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯗꯦꯟ ꯇꯝꯐꯥꯁꯅꯥ ꯅꯥꯃꯥꯏꯔꯥꯛꯄꯝ ꯅꯨꯄꯥꯅ ꯇꯨꯜꯂꯥ ꯁꯟꯗꯦ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯕ꯭ꯔꯤꯖ ꯗꯦꯟ ꯑꯗꯨꯒ ꯅꯨꯄꯤꯅ ꯕ꯭ꯔꯤꯖ ꯅꯨꯄꯥꯅ ꯃꯥꯔꯆ ꯅꯨꯄꯤꯅ ꯃꯦ ꯑꯗꯨꯗꯤ ꯁꯟꯗꯦꯒ ꯅꯨꯄꯥꯅ ꯁꯟꯗꯦ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯆꯐꯨ ꯋꯥꯟ ꯇꯥꯏ ꯕꯤꯗ꯭ꯌꯥ ꯍꯥꯏꯁꯅꯥꯝ ꯁꯟꯗꯦ 31 ꯊꯧꯕꯥꯜ ꯑꯣꯀꯦ ꯀꯣꯏꯁꯟꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯀꯥꯏꯕꯗꯤ ꯂꯩꯇꯦ ꯅꯨꯃꯤꯠꯇꯨ ꯑꯗꯨꯒ ꯁꯟꯗꯦꯁꯤ ꯈꯤꯇꯪ ꯅꯤꯡꯕ ꯇꯨꯡꯗꯕ ꯈꯔꯗ ꯁꯨꯝ ꯂꯩꯒꯅꯤ ꯐꯪꯉꯒꯁꯨ ꯌꯥꯝ ꯋꯥꯅ ꯋꯥꯅ ꯐꯪꯒꯗꯕ ꯈꯔ ꯁꯨꯝ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯄꯣꯛꯄꯁꯤꯀꯣ ꯑꯗꯨꯒ ꯃꯥꯏꯕꯝ ꯌꯥꯏꯕꯤ ꯖꯅꯋꯥꯔꯤꯒꯤ ꯁꯇꯔꯗꯦ ꯑꯁꯤꯅ ꯃꯤꯟꯅ ꯁꯤ ꯁꯥꯃꯤ ꯂꯥꯏꯁ꯭ꯔꯝꯆꯥ ꯑꯥꯒꯁ ꯅꯨꯄꯤ ꯁꯦꯞꯇꯦꯝꯕꯔ ꯅꯨꯄꯥ ꯏꯄꯣꯛ ꯊꯥ ꯊꯪꯅꯕꯁꯦ ꯐꯠꯇꯕ꯭ꯔꯣ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯄ꯭ꯔꯦꯝ ꯁꯟꯖꯦꯟꯕꯝ ꯖꯨꯟꯒꯤ ꯇ꯭ꯋꯤꯁꯗꯦ ꯐꯕ꯭ꯔꯣ ꯑꯗꯒꯤ ꯑꯦꯝꯆꯥꯟ 21 ꯁꯦꯞꯇꯦꯝꯕꯔ ꯁꯦꯇꯔꯗꯦ ꯙꯅꯨ ꯔꯥశꯤ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯀꯦ ꯑꯗꯨꯁꯨ ꯍꯌꯦꯡ ꯇꯨꯡꯗ ꯈꯤꯇꯪ ꯅꯤꯡꯉꯝꯗꯕ ꯈꯔ ꯂꯥꯛꯀꯅꯤ ꯗꯦꯟ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕ ꯁꯦꯝ ꯖꯨꯂꯥꯏ 27 ꯁꯦꯇꯔꯗꯦꯒ ꯆꯥꯟꯅꯕ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯀꯦ ꯁꯦꯇꯔꯗꯦꯒ ꯆꯥꯟꯅꯕꯗꯤ ꯑꯩ ꯇ꯭ꯔꯥꯏꯄꯣꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯃꯌꯥꯝ ꯁꯤ ꯄꯥꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ ꯑꯣꯟꯂꯥꯏꯟ ꯑꯩ ꯇ꯭ꯔꯥꯏꯄꯣꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯃꯌꯥꯝ ꯁꯤ ꯄꯥꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ ꯑꯣꯟꯂꯥꯏꯟ ꯑꯝꯇ ꯆꯦꯟꯗꯕ ꯌꯥꯔꯔꯣꯏ ꯑꯣꯀꯦ ꯑꯗꯨ ꯁꯦꯇꯔꯗꯦꯒ ꯆꯥꯟꯅꯕꯁꯦ ꯅꯨꯄꯥꯅ ꯁꯦꯇꯔꯗꯦ ꯑꯣꯏꯔꯒꯗꯤ ꯅꯨꯄꯤ ꯁꯟꯗꯦꯁꯨ ꯌꯥꯔꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯌꯥꯔꯦ ꯍꯥꯏꯗꯤ ꯊꯔꯁꯗꯦꯁꯨ ꯌꯥꯔꯦ ꯁꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯁꯅꯁꯝ ꯁꯤꯜꯚꯥꯅꯨ ꯀꯀꯥ ꯁꯤꯜꯚꯥꯅꯨꯁꯤ ꯅꯨꯄꯤꯅ ꯇ꯭ꯌꯨꯁꯗꯦ ꯅꯨꯄꯥꯅ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯌꯥꯝꯅ ꯐꯩ ꯂꯨꯆꯤꯡꯕꯤ ꯈꯦꯇ꯭ꯔꯤ ꯃꯤꯅꯒ ꯕ꯭ꯔꯤꯖꯀ ꯂꯧꯅꯕꯁꯦ ꯀꯩ ꯑꯀꯥꯏꯕꯔꯥ ꯁꯤꯒꯤ ꯃꯥꯟꯅꯕꯩꯗꯨꯗꯤ ꯑꯗꯨꯗꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯉꯥꯟꯕ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯩꯒꯤ ꯅꯝꯕꯔ ꯑꯗꯨꯝ ꯍꯥꯏꯖꯔꯛꯀꯦ ꯑꯈꯤꯜ ꯁꯦꯛ ꯏꯔꯣꯝ ꯔꯥꯍꯨꯜ ꯅꯨꯄꯤꯅ ꯂꯝꯇꯥ ꯑꯗꯨꯒ ꯅꯨꯄꯥꯅ ꯍꯤꯌꯥꯡꯒꯩ ꯑꯃꯇ ꯍꯥꯏꯕꯤꯔꯛꯑꯣ ꯆꯥꯟꯅꯕ꯭ꯔꯥ ꯆꯥꯟꯅꯗꯕ꯭ꯔꯥ ꯂꯝꯇꯥ ꯍꯤꯌꯥꯡꯒꯩ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨ ꯄꯛꯅꯕꯗꯨꯅꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯔꯤꯗꯤꯀꯣ ꯁꯣꯂꯣꯅꯤ ꯍꯨꯏꯗ꯭ꯔꯣꯝ ꯃꯥꯔꯆ 24 ꯐ꯭ꯔꯥꯏꯗꯦ ꯐꯕ꯭ꯔꯣ ꯐ꯭ꯔꯥꯏꯗꯦ ꯈꯤꯇꯪ ꯅꯤꯡꯕ ꯊꯨꯡꯕ ꯋꯥꯠꯀꯅꯤ ꯗꯦꯟ ꯑꯗꯨꯒ ꯄ꯭ꯔꯦꯝꯃꯤꯂꯥ ꯅꯤꯡꯊꯧꯖꯝ ꯐꯦꯕꯋꯥꯔꯤ 19 ꯐꯦꯕꯋꯥꯔꯤ ꯀꯣ ꯐ꯭ꯔꯥꯏꯗꯦ ꯀꯩ ꯑꯣꯏꯒꯗꯒꯦ ꯐ꯭ꯔꯥꯏꯗꯦꯁꯦ ꯑꯄꯥꯝꯕ ꯄꯣꯠꯁꯛ ꯐꯪꯕꯈꯤꯇꯪ ꯋꯥꯒꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯔꯣꯃꯦꯟ ꯏꯔꯦꯡꯕꯝ ꯅꯨꯄꯥꯅ ꯃꯟꯗꯦ ꯅꯨꯄꯤꯅ ꯁꯦꯇꯔꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯗꯅꯦꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯑꯣꯀꯦ ꯐꯩ ꯔꯣꯃꯦꯟ ꯁꯨꯔꯖꯤꯠ ꯁꯤꯡ ꯅꯨꯄꯥꯅ ꯋꯦꯗꯅꯦꯁꯗꯦ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯁꯤꯕꯨ ꯋꯦꯗꯅꯦꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯈꯥꯕꯩ ꯇꯥꯏ ꯈꯤꯇꯪ ꯑꯀꯥꯏꯕ ꯈꯔ ꯂꯩꯒꯅꯤ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕꯗ ꯌꯥꯝ ꯅꯨꯡꯁꯤꯅꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯄꯥꯏꯔꯦꯟꯕꯝ ꯋꯥꯁꯤꯡꯇꯟ ꯅꯨꯄꯥꯅ ꯑꯣꯛꯇꯣꯕꯔ ꯐ꯭ꯔꯥꯏꯗꯦ ꯑꯗꯨꯒ ꯅꯨꯄꯤꯅ ꯃꯦ ꯁꯟꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯗꯨꯁꯨ ꯈꯥꯕꯩ ꯇꯥꯏ ꯈꯤꯇꯪ ꯑꯐꯕ ꯑꯣꯏꯕ ꯋꯥꯠꯂꯤ ꯕꯤꯗꯥꯏꯁꯤꯅ ꯃꯦꯁꯦꯖ ꯀꯛꯄꯤꯈ꯭ꯔꯦ ꯏꯝꯔꯥꯟ ꯁꯍꯥ ꯁꯦꯇꯔꯗꯦ ꯑꯣꯀꯦ ꯔꯥꯖꯀꯨꯃꯥꯔ ꯖꯦꯂꯤꯁ ꯅꯨꯄꯥꯅ ꯀꯥꯂꯦꯟ ꯅꯨꯄꯤꯅ ꯂꯥꯡꯕꯟ ꯐꯕ꯭ꯔꯣ ꯀꯩꯅꯣꯗ ꯌꯥꯝꯅ ꯆꯠꯇ꯭ꯔꯤꯀꯣ ꯑꯩꯈꯣꯏ ꯊꯥꯗꯗꯤ ꯀꯥ ꯍꯦꯟꯅ ꯆꯠꯇꯦ ꯑꯗꯨꯒ ꯃꯄꯣꯛ ꯅꯨꯃꯤꯠꯁꯤꯗꯅ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯁꯦ ꯔꯥꯁꯤꯒ ꯃꯄꯣꯛ ꯅꯨꯃꯤꯠꯀ ꯖꯣꯍꯦꯟ ꯂꯧꯔꯦꯝꯕꯝ ꯅꯨꯄꯥꯅ ꯑꯣꯀꯦ ꯑꯁ ꯃꯦꯁꯦꯟꯖꯔ ꯌꯥꯝ ꯂꯥꯛꯈ꯭ꯔꯦꯗ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦ ꯑꯗꯨꯒ ꯅꯨꯄꯥꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯤꯅ ꯊꯔꯁꯗꯦ ꯆꯥꯟꯅꯕ꯭ꯔꯥ ꯈꯥꯕꯩ ꯇꯥꯏ ꯑꯗꯨꯁꯨ ꯑꯐꯕ ꯀꯌꯥ ꯑꯣꯏꯗꯦ ꯑꯣꯀꯦ ꯋꯥꯍꯦꯡꯕꯝ ꯃꯅꯣꯔꯟꯖꯟ ꯀꯣ ꯕ꯭ꯔꯗꯔ ꯅꯨꯄꯥꯅ ꯀꯩꯅ ꯈꯨꯝꯕ ꯑꯅꯤꯗ ꯔꯥꯁꯤ ꯃꯁꯦꯟ ꯈꯛꯀꯤ ꯁꯤꯗꯤ ꯑꯩ ꯀꯣꯟꯅ ꯍꯥꯏꯖꯔꯒꯦ ꯑꯗꯨꯃꯛ ꯀꯩꯅꯣꯗ ꯅꯣꯡꯉꯥꯜꯂ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯔꯥꯁ ꯑꯦꯂꯥꯡꯕꯝ ꯅꯨꯄꯤꯅ ꯌꯨꯝꯖꯀꯩꯁ ꯅꯨꯄꯥꯅ ꯏꯔꯥꯏ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯅꯤꯡꯊꯧꯀꯥꯕꯣꯏ ꯆꯐꯨ ꯋꯥꯟ ꯇꯥꯏ ꯌꯥꯝꯅ ꯐꯩ ꯔꯥꯁ ꯑꯦꯂꯥꯡꯕꯝ ꯖयꯁ꯭ꯔꯤ ꯏꯔꯣꯝ ꯑꯦꯄ꯭ꯔꯤꯜ ꯗꯦꯠ 11ꯗ ꯄꯣꯛꯄ ꯁꯟꯗꯦ ꯅꯨꯄꯥꯅ ꯑꯃꯨꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯨꯄꯥꯅ ꯁꯟꯗꯦ ꯄꯣꯛꯄ ꯍꯥꯏꯔꯔꯥ ꯁꯤꯕꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯣ ꯑꯩ ꯚꯥꯞ ꯇꯥꯖꯗ꯭ꯔꯦ ꯃꯤꯂꯟ ꯁꯤꯡꯒꯝꯆꯥ ꯊꯔꯁꯗꯦꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯎꯕ ꯑꯗꯨꯗꯤ
Thursday khaki character haba lete tha dugi matung ina laibane ai yumbalo labding dasu yaujakhramne adum tang yengbinaba noloksari loi oinam loidam kaka nupa Saturday nupi Monday Saturday Sunday Monday adusu khabai di tai adubu yam kanna phattaba mukti oide F Golmai nupa na November pina May Thursday ngakta adu apabo oide Kaisam Priyo Singh okay Akhil Sek Ningthokaba si phabro phai then adu watching gi Thursday nupi na poinu Monday si thabirakpana Hemba Kuman ko Thursday poinu afabo oi January ke doge Saturday so matamam da ningba thungba kitang watkani yumbalon matamda Kaisam Priyo Singh nupa na Monday nupi na Tuesday yamna phai priyo nanau Marianbam yamba ise yumse kaisa oye ningbase suktung thongde sarasina karkatne si kaigino sahi matang gini ko adude nanau sahi matang nanau Marianbam sahi matang ne sahi madu sahi lantho kanda dum kasu kairo habse thamjage Sarat Singh Sabungbam tamo nupa na Monday Dhanu nupi Friday Monday Tuesday Wednesday Thursday Friday sapung atu tai apaboide Robert Khuraizam nupa su nupi su intokabo sanabro se sapung atu tai apaboide Rojit Maitei numit asidi kamaina tauba numit asidi kamai tauba question bab ta nadre bida haisnam nupa na October 23 Friday nupi na Sunday Friday Saturday Sunday apaboide teng sana wale okay singlemba asem 27 July Saturday danu ningmatong bro khara wakini heng yumbalon matamda ning kharthung wakini asakiran thongnawjam kaka nungaribo aise poinugi thangja poe do fabra patabra nungaijari asakiran kuye ukibukire aduga poinugi thang asisu samane matamamda kitang ningmuthung wakini tambasna nangmairakpam aigi kalaga satkhre okay aidi uhoudrabo ke nomtang thabiro Prem Kumar Ngangom tamo aigi amukta habiro nupa su nupi su Sunday loina poe pangnabra sanma pungmit manabse ampate Julbia Nong Monday okay MK Angam Maring welcome back to my channel tamo nungairbo nungaijari Wayangbam Manoranjan brother nupa na Thursday pokpase kedoge aduga nupi na Tuesday Thursday Friday Saturday Sunday Monday Tuesday apaboy ani di am pangnai habje thamjage Sunday Monday Tuesday Wednesday Thursday sapung ngakta tai apaboy de Joyశ్రీ Irom Sunday pokpa nupa kuchu mubse kamaina tauge Sunday pokpa nupa masing khara sathigani ko masing khara sathigani aduga aranbadi yadaba mi oigani asumba pamjaba Rosni Kundrapkam nupa na Friday nupi na Saturday Friday Saturday apaboy Asakiran Thangnawjam kaka nungairibro okay nungaijari Asakiran okay Okram Sanjoy ja aise nupa Wednesday aduga nupigina Thursday Wednesday Thursday ni sin habiro saunabadi khara toina sauna madu kanone boi noi ni marakta ngamnaba tanaba ama leibagini ko nupina su nupina ngamnaba honei nupa ngamnaba honei aduna maram orakan khara saunabani adum khara lekhine absi thamjage 94 wall bridge rasi 2020 gi lap ki matang da kita haibira over birth date na 6 January 2001 ni ai personal soina haibirage haijirage message thabiraknaba noluksari 94 wall Bidyasnam June Sunday nupa August Sunday nupi Sunday ngado abise phatte ko Surjit Singh nupa na Wednesday Bridge nupi na Friday Dhanu yaudre kai upai lege amukta amunna yengbiyo pa Wednesday nupi na Wednesday Thursday Friday apabu kitang oibole Cash na now cash sir gi WhatsApp group leibro sir leitragana number amukta habiyo sir aigi sigi kanogi group leijabani ko nanao subscriber singi pk subscriber group aina WhatsApp group nei adu sum add tawbirake number do angona thabi ai number hajarke 700 59 833 96 muka 700
598396 ꯃꯁꯤ ꯑꯩꯒꯤ ꯅꯝꯕꯔꯅꯦ ꯕꯨꯕꯨ ꯅꯣꯡꯃꯥꯏꯊꯦꯝ ꯇ꯭ꯌꯨꯁꯗꯦ ꯄꯣꯛꯄꯁꯦ ꯀꯩ ꯅꯨꯃꯤꯠꯀꯤ ꯅꯨꯄꯤꯒ ꯆꯥꯟꯅꯒꯦ ꯇ꯭ꯌꯨꯁꯗे ꯋꯦꯗꯅꯁꯗꯦ ꯆꯥꯟꯅꯔꯅꯤ ꯐ꯭ꯔꯥꯏꯗꯦ ꯆꯥꯟꯅꯔꯅꯤ ꯁꯟꯗꯦꯁꯨ ꯆꯥꯟꯅꯔꯅꯤ ꯑꯗꯨꯒ ꯑꯦꯄꯤ ꯒꯣꯜꯃꯩ ꯃꯦ ꯊꯔꯁꯗꯦ ꯔꯥꯁꯤꯅ ꯃꯤꯊꯨꯟ ꯀꯃꯥꯏꯅ ꯇꯧꯒꯦ ꯊꯔꯁꯗꯦ ꯃꯤꯊꯨꯟ ꯑꯣꯀꯦ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯋꯥꯍꯦꯡꯕꯝ ꯃꯅꯣꯔꯟꯖꯟ ꯕ꯭ꯔꯗꯔ ꯅꯨꯄꯥꯅ ꯖꯨꯟ ꯐ꯭ꯔꯥꯏꯗꯦ ꯑꯗꯨꯒ ꯅꯨꯄꯤꯅ ꯑꯥꯒꯁ ꯃꯟꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯑꯣꯀꯦ ꯌꯥꯝꯅ ꯑꯐꯕ ꯑꯣꯏ ꯋꯥꯍꯦꯡꯕꯝ ꯃꯅꯣꯔꯟꯖꯟ ꯍꯦꯟꯕ ꯈꯨꯃꯟ ꯅꯨꯄꯥ ꯅꯨꯄꯤ ꯂꯥꯏ ꯉꯥꯛꯇ ꯇꯥꯕꯁꯦ ꯐꯕ꯭ꯔꯣ ꯂꯥꯏꯅ ꯂꯥꯏ ꯆꯥꯕ ꯍꯥꯏꯗꯣ ꯑꯣꯏꯒꯅꯤꯀꯣ ꯈꯔ ꯑꯉꯝ ꯇꯥꯟꯅꯒꯅꯤ ओके अदुगा चिंगलेंबा असेम सैटरडे धनुसे मचिन सि कमाय तौगे हाइबो मीसिंजे हाइदोरे सिबो अदुम हाइबिरो जय श्री राम फेब्रुवारी द फ्राइडे पोकपा अदुगा कमाय तौगे एप्रिल द पोकपसिन नुपाना संडे कमाय तौगे क्वेश्चन ज्ञान तादरे जोश्री से जयाश्री से करी हाइनो फ्राइडे पोकपा कमाय तौगे नुपीना अदुगा एप्रिल द पोकपा नुपाना संडे अनिदि हम चानरे अदुगा संडे नुपागी ओंदे खितंग निंग थुंग खरा वागनिको फोन नंबर अमता हाइबिर ओबा आई हाइजरम नम हाइजरके 7005983396 हम के 7005983396 सुरजीत सिंह करी उपाय लेगे ओके अदु तमना तानसे चिंगलेंबा थोय सारगी सैटरडे की दी आई चिंगलेंबा ओके सर सैटरडे की दी आई चिंगलेंबा ओके चिंगलेंबा सैटरडे की सो मतम हम जुम्बालोन मतम द निंग थुंग दब खरा लेगेनी अदुबो ngantana kay tobu yabu khara sum lerapuse ko अखिल शेख तमो संडे दी फंगनी फंगदब पोसी थुंगमु खरा वागनी तमना तमना फंगने अब अपाम पोसक फंग तपकने हमनेदा यानु निंथौजम का नुपाना नोमाइजिंग नुपीना थांगजा नोमाइजिंग नुपीना थांगजा अदो खितंग अफबो ओइदिको चिंगनेम्बा थोय सैटरडे गा मंडे गा चानाब्रो नुपागी करमनो खंगद्रदि यारोय चिंगनेम्बा अदुगा सलेजा कृष्णम यंबा नुपाना सैटरडे नुपीना थर्सडे मार्च से चानागद्रा नुपाना सैटरडे नुपीना थर्सडे हाबनेको नुपाना सैटरडे नुपीना थर्सडे सैटरडे संडे मंडे ट्यूसडे वेडनेसडे थर्सडे अफबोय याबसे थमजगे प्रेमिला निथौजम ट्यूसडे वेडनेसडे थर्सडे खबै ताई मधु अदु तबु नुपा करम नुपी करम हाबिरो प्रेमिला निथौजम युमनाम अनुपमा सार धनुगा कुंभगा से कमाय तौगे राशि ngakta gi कोन हाइजगे अदुगा अंगान बदा हाइजगे को वायंग मनोरंजन ब्रदर थर्सडे दी थोना काबले ते फोन नंबर अमुक्ता आई हाइजरबने 7005983396 अमुका 7005983396 को ऐगे नंबर ने चिंगनेम्बा सेम सैटरडे धनु अदुगा मसिंग कमाय तौगे निसिंग कमाय तौगे थोना अकायब लेते मतमम द निंग थुंगदब खरा लेगनी ब्रदर चिंगनेम्बा थोय नुपाना सैटरडे नुपीना मंडे सैटरडे संडे मंडे खबै ताई अफबु के ओइदे रोशनी खुंद्राकपम सैटरडे इंगागा राशि सिंहगा पोकसे फब्रो नुमितुसु खंग दरकार लई मनोज के एस जुमज के सदा पोकसे कमाय तौगे निंग थुंग खरा वाकनी साक चार बरबदा चारे अदुगे ऑस्ट्रेलिया नंबम हाय ओके हाय सलेजा कृष्णम यंबा नुपाना वेडनेसडे नुपीना संडे हाबने को वेडनेसडे थर्सडे फ्राइडे सैटरडे संडे अफबोइदे सपु ngakte tai aduga jayasi irom नुपीना फ्राइडे द पोकपा मिनरासी ओइबसे कमाय तौगे के खितंग अपाम पसक फंग खरा वागने थोय मंगा वेडनेसडे दी अफबोइदे सपु ngakte tai ibungo hidrom मंडे ग ट्यूसडे ग दी नुपा करमनो हाबिरो अदुगा वहेंगबम मनोरंजन बरदास ओइजरगे नुपीना ट्यूसडे पोकपसे केदोगे
ꯅꯨꯄꯤꯅ ꯄꯣꯛꯄꯁꯦ ꯃꯥꯒꯤ ꯊꯥꯗꯨꯃ ꯈꯪꯕ ꯗꯔꯀꯥꯔ ꯂꯩꯀꯣ ꯇꯨꯏꯁꯗꯦꯅ ꯄ꯭ꯔꯦꯃꯤꯂꯥ ꯅꯤꯡꯊꯧꯖꯝ ꯇꯨꯏꯁꯗꯦꯅ ꯅꯨꯄꯥ ꯊꯔꯁꯗꯦꯅ ꯅꯨꯄꯤ ꯇꯨꯏꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯑꯗꯨ ꯑꯩ ꯑꯐꯕ ꯀꯌꯥ ꯑꯣꯏꯗꯦ ꯌꯨꯝꯅꯥꯝ ꯑꯅꯨꯄꯃꯥ ꯅꯨꯄꯥꯅ ꯋꯦꯅꯁꯗꯦ ꯅꯨꯄꯤꯅ ꯃꯟꯗꯦꯒꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯎ ꯀꯣ ꯅꯨꯄꯥꯅ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯑꯐꯕ ꯑꯣꯏ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯀꯤꯔꯟꯗꯦ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯅꯨꯄꯤꯅ ꯁꯦꯇꯔꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯑꯐꯕ ꯑꯣꯏꯗꯦ ꯑꯗꯨꯒ ꯖꯨꯜꯕꯤꯌꯥ ꯅꯣꯡ ꯅꯨꯄꯤꯅ ꯃꯟꯗꯦ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯑꯐꯕ ꯑꯣꯏꯗꯦ ꯖꯨꯜꯕꯤꯌꯥ ꯅꯣꯡ ꯑꯗꯩ ꯁꯨꯁꯤꯜ ꯅꯤꯡꯊꯧꯖꯝ ꯅꯨꯄꯥꯅ ꯁꯦꯇꯔꯗꯦ ꯅꯨꯄꯤꯅ ꯋꯦꯅꯁꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯑꯣꯀꯦ ꯑꯐꯕ ꯑꯣꯏꯗꯦ ꯁꯐꯨ ꯉꯥꯛꯇ ꯇꯥꯏ ꯄ꯭ꯔꯦꯝ ꯀꯨꯃꯥꯔ ꯇꯥꯃꯣ ꯑꯩꯒꯤꯁꯦ ꯁꯟꯗꯦ ꯄꯣꯛꯑꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯅꯤꯡꯕ ꯊꯨꯡꯕ ꯇꯞꯅ ꯇꯞꯅ ꯐꯪꯒꯅꯤ ꯑꯄꯥꯝꯕ ꯄꯣꯠꯁꯛꯇ ꯑꯣꯀꯦ ꯑꯗꯨꯒ ꯃꯅꯣꯖ ꯀꯦ ꯑꯦꯁ ꯑꯥꯏꯁ ꯅꯤꯡꯕꯁꯤ ꯊꯨꯡꯉꯔꯣꯏꯗ꯭ꯔꯣ ꯑꯝꯇ ꯑꯣꯀꯦ ꯊꯨꯡꯒꯅꯤꯗ ꯀꯔꯤꯒꯤ ꯊꯨꯡꯗꯅꯤꯒꯦ ꯔꯨꯖꯤꯠ ꯃꯩꯇꯩ ꯅꯤꯡꯊꯧꯀꯥꯕ ꯄꯣꯛꯄ ꯃꯤꯁꯦ ꯀꯩ ꯂꯩꯒꯦ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯅꯤꯡꯊꯧꯀꯥꯕ ꯄꯣꯛꯄ ꯃꯤꯁꯦ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯐꯕ ꯑꯣꯏ ꯑꯗꯨꯒ ꯊꯥꯗꯨꯃ ꯈꯪꯕ ꯗꯔꯀꯥꯔ ꯂꯩ ꯔꯥꯖꯨ ꯁꯅꯥꯕꯝ ꯅꯨꯄꯥꯅ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯄꯤꯅ ꯊꯥꯡꯖ ꯄꯣꯛꯄꯁꯦ ꯑꯣꯀꯦ ꯑꯅꯤꯁꯤ ꯆꯥꯟꯅꯕ꯭ꯔꯣ ꯍꯥꯏꯕꯅꯦꯕꯀꯣ ꯅꯨꯄꯥꯅ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯄꯤꯅ ꯊꯥꯡꯖ ꯂꯩꯕꯥꯛꯄꯣꯛꯄ ꯏꯔꯥꯏ ꯊꯥꯡꯖ ꯑꯐꯕ ꯑꯣꯏꯗꯦ ꯑꯗꯒꯤ ꯑꯁꯥ ꯀꯤꯔꯟ ꯊꯧꯅꯥꯎꯖꯝ ꯀꯀꯥ ꯅꯨꯄꯥꯅ ꯁꯖꯤꯕꯨꯒꯤ ꯏꯔꯥꯏ ꯑꯗꯨꯒ ꯔꯥꯁꯤꯅ ꯙꯅꯨ ꯑꯗꯨꯒ ꯑꯩꯒꯤꯅ ꯀꯩꯅꯣꯅꯦꯍꯦ ꯄꯣꯏꯅꯨꯒꯤ ꯅꯨꯄꯥꯅ ꯏꯔꯥꯏ ꯄꯣꯏꯅꯨꯒꯤ ꯊꯥꯡꯖ ꯏꯔꯥꯏ ꯊꯥꯡꯖ ꯌꯥꯝꯅ ꯄꯛꯅꯕ ꯑꯣꯏ ꯑꯗꯨꯗꯤꯀꯣ ꯌꯥꯝꯅ ꯐꯩ ꯑꯁꯥ ꯀꯤꯔꯟ ꯇꯨꯡ ꯋꯥꯒꯗꯕ ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤ ꯅꯅꯥꯎ ꯑꯣꯀꯦ ꯋꯥꯒꯗꯕ ꯅꯠꯇ꯭ꯔꯒ ꯄꯨꯟꯁꯤ ꯑꯗꯨ ꯁꯥꯟꯇꯉꯣꯝ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯅꯨꯄꯤꯅ ꯁꯟꯗꯦ ꯀꯤꯔꯟꯗꯦ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯅꯨꯄꯤꯅ ꯁꯦꯇꯔꯗꯦ ꯍꯥꯏꯕꯅꯤꯀꯣ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯇꯥꯕꯅ ꯐꯩ ꯁꯦꯇꯔꯗꯦ ꯇꯥꯕꯅ ꯈꯔ ꯐꯕ ꯋꯥꯠꯂꯦ ꯀꯤꯔꯟꯗꯦ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯅꯨꯄꯤꯅ ꯁꯦꯇꯔꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯈꯥꯕꯩ ꯇꯥꯏ ꯏꯕꯨꯡꯉꯣ ꯍꯨꯏꯗꯣꯝ ꯅꯨꯄꯥꯅ ꯃꯟꯗꯦ ꯅꯨꯄꯤꯅ ꯇꯨꯏꯁꯗꯦ ꯑꯐꯕ ꯑꯣꯏ ꯁꯂꯦꯖꯥ ꯀꯩꯁꯥꯝ ꯏꯌꯥꯝꯕ ꯑꯩ ꯁꯟꯗꯦ ꯃꯤꯅꯔꯥꯁꯤ ꯁꯤꯅꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯁꯂꯦꯖꯥ ꯀꯩꯁꯅꯥꯝ ꯅꯤꯡꯕꯁꯦ ꯇꯞꯅ ꯇꯞꯅ ꯈꯔ ꯊꯨꯡꯒꯅꯤꯀꯣ ꯁꯠ ꯁꯠ ꯂꯥꯎꯅ ꯐꯪꯉꯣꯏ ꯌꯨꯝꯅꯥꯝ ꯑꯅꯨꯄꯃꯥ ꯇꯨꯏꯁꯗꯦꯗ ꯄꯣꯛꯄ ꯔꯥꯁꯤꯅ ꯀꯨꯝꯕ ꯑꯣꯏꯕꯁꯦ ꯀꯩꯗꯧꯒꯦ ꯇ꯭ꯌꯨꯁꯗꯦꯗ ꯄꯣꯛꯄ ꯔꯥꯁꯤꯅ ꯀꯨꯝꯕ ꯑꯣꯏꯕꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯤ ꯇ꯭ꯌꯨꯁꯗꯦꯗ ꯄꯣꯛꯄ ꯔꯥꯁꯤꯅ ꯀꯨꯝꯕ ꯑꯣꯏꯕ ꯑꯐꯕ ꯇꯪꯈꯥꯏ ꯐꯠꯇꯕ ꯇꯪꯈꯥꯏ ꯍꯥꯏꯗꯨꯅꯤ ꯃꯉꯣꯟꯗ ꯂꯩꯔꯤꯁꯤꯀꯣ ꯀꯤꯔꯟ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯅꯨꯄꯤꯅ ꯁꯦꯇꯔꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯑꯐꯕ ꯑꯣꯏꯗꯦ ꯋꯥꯍꯦꯡꯕꯝ ꯃꯅꯣꯔꯟꯖꯟ ꯊꯔꯁꯗꯦꯗ ꯄꯣꯛꯑꯦ ꯑꯗꯨꯒ ꯔꯥꯁꯤꯅ ꯀꯩꯅ ꯖꯨꯟ ꯀꯩꯗꯧꯒꯦ ꯈꯤꯇꯪ ꯐꯕ ꯋꯥꯠꯂꯦ ꯑꯈꯤꯜ ꯁꯦꯛ ꯇꯥꯃꯣ ꯐ꯭ꯔꯥꯏꯗꯦꯗꯤ ꯑꯐꯕ ꯑꯣꯏꯗꯦ ꯔꯣꯁꯟ ꯇꯈꯦꯜ ꯑꯃꯨꯕ ꯑꯣꯀꯦ ꯅꯨꯄꯥꯅ ꯁꯟꯗꯦ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯃꯁꯤ ꯌꯥꯝꯅ ꯐꯩ ꯅꯅꯥꯎ ꯁꯥꯔ ꯅꯨꯄꯤꯅ ꯀꯩ ꯇꯥꯏ ꯑꯗꯨꯒ ꯅꯨꯄꯥꯅ ꯃꯤ ꯇꯥꯏ ꯂꯥꯏ ꯃꯤ ꯍꯥꯏꯔꯤꯔꯥ ꯀꯩ ꯍꯥꯏꯅ ꯍꯥꯏꯁꯤꯕꯣ ꯂꯥꯏ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤꯅ ꯂꯥꯏ ꯇꯥꯕꯗꯤ ꯐꯠꯇꯦ ꯑꯗꯨꯒ ꯆꯤꯡꯂꯦꯝꯕ ꯁꯦꯜ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯥꯅ ꯁꯦꯇꯔꯗꯦ ꯁꯦꯇꯔꯗꯦ ꯑꯗꯨ ꯑꯐꯕ ꯑꯣꯏꯗꯦ ꯄꯤꯌꯥꯏꯅꯨ ꯅꯤꯡꯊꯧꯖꯝ ꯀꯥ ꯅꯨꯄꯥ ꯅꯨꯄꯤ ꯂꯝꯇꯥ ꯊꯥꯗ ꯄꯣꯛꯄ ꯀꯔꯤ ꯀꯥꯏꯒꯦ ꯃꯄꯣꯛ ꯅꯨꯃꯤꯠꯇꯨ ꯆꯥꯟꯅꯔꯒꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ ꯂꯩꯇꯥꯟꯊꯦꯝ ꯅꯨꯄꯥꯅ ꯁꯟꯗꯦ ꯁꯦꯇꯔꯗꯦ ꯑꯗꯨꯒ ꯅꯨꯄꯤꯅ ꯁꯟꯗꯦ ꯑꯐꯕ ꯑꯣꯏ 2020ꯒꯤ ꯃꯀꯔꯁꯦ ꯂꯞꯇ ꯀꯃꯥꯏꯅ ꯇꯧꯒꯦ ꯄ꯭ꯔꯃꯤꯂꯥ ꯑꯩꯒꯤ ꯋꯥꯆꯞꯇ ꯐꯖꯅ ꯑꯩ ꯍꯥꯏꯖꯔꯛꯒꯦ ꯐꯖꯅ ꯌꯦꯡꯉꯒ ꯑꯗꯨꯃꯀꯣ ꯄ꯭ꯔꯦꯝꯀꯨꯃꯥꯔ ꯑꯉꯣꯝ ꯂꯣꯏꯖꯔꯒꯦ ꯁꯤꯅ ꯅꯨꯄꯥꯅ ꯃꯟꯗꯦ ꯑꯗꯨꯒ ꯅꯨꯄꯤꯅ ꯏꯔꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦ
Monday, Tuesday, Wednesday, Thursday, Friday. Sapu ngata tayo aphaba oide. Akil sek tamo ming akil kobasi kamai tauge. Adudi thoi mingi di thoi na kai bele da. Jit mangang iyamba ay Monday December do poera sina kumbane amta habiro. Monday ki aphaba oide thoi na kai bele te. Bubu nong mai the May 20 2002 sa Tuesday amta nimit kai kai bele ge amta habiro. Okay, Tuesday ka thoi na kai bele te. Wai Manoranjan Tuesday da pokpa nupi thana November rasina kumbase kedoge akaiba leite aduga Roshan Takhel amoba rasina karkat animak oiba adudi yamna fai Premita Thongnawjam pana Monday April rasi karkat loibna ide da ngasi message da apa jigi aduga sadhana Hajari mayum nupana Saturday rasina basic aduga chane nupana Saturday Sunday Monday Tuesday Wednesday Thursday okay sane okay nupina sagol se nupana thangja kamai tawbano nupina sagol se nupana thangja haibane ko nupina sagol se nupana thangja se thoina ka ki ko thangja na waring thuga lego jum chisa apaboide Prem Taurem Panupigina Monday Gina Wednesday Wednesday Thursday Friday Saturday Sunday Monday apaboide Singlemba thoi sir okay thank you Rojit Maitei in Dhaka Popum Meze kamai toge oish message ma'am sidai loi ngamro sidi ma'am message ma'am ei tam hanjarage kitang ware angang sing like pari ko oro bibi ade message tharakpagi loi bina idramni na Kiobati je leramni tengi na ngasi de okay ka tengi toisna okay Friday the popura sina bisi ai mayam ki message ko na phajana pajarage ko tengo ang som angang king like pa tang disturb mo oidore waro bibi ade message yam pa hodre hadung waro bibi soidina ai gi whatsapp number do som ka message hangro mayam ai whatsapp number pijarake amaka 700598896 number 83396 masidai whatsapp number ne mayamna aigi number to some hangbiraknaba ai angama matamda sum sangma matamda khumjarake hujikidi ai angangsing like pa ko pesuka disturbance oibena maram orkanda tang nganda losin nabagi tanja to longninge mayam oro bibi ade ko okay ai mayam na message kan gre ko kre habdo mayam tharak ko loi dobani na somda angangsing like pa am disturb oire aduna ai losin jana ba tawjage mayam waro bibi ade ai whatsapp da namak thabiro ai reply yaba makheda da pijage habis thamjage ngasi gi damutadi ai yam sangna thajararoi ge live se yeng tabiri gi ba khudimna waro bidana ba nonuksari ai channel pothamine si khamine sina mayam gi damut leijaba channel manuksi video na support to bio amadi matam khudimta thagalakpa video khudimta like share subscribe to bio habisi thamjabugu loinana ngasi gi damutadi amukusu hanna message thabiraga ina pabu ngamhudaba singdo ai whatsapp ta amuka thabiraknaba nolukchapaga loinana punamakpu kainanaba yathang nijage makha tangna to message thabirali adubu thabiraga so ai whatsapp ta amuka thabiro habisi thamjaraga punamakta gi kainanaba yathang nijage pinabirse